Maniga Jacob Badu Thorakle Jacob Maklak Asang Badu Hekta Gangwam Zatki Ibem Halsu Chenjatawna Tanarai Don Yumdamu Chinga Kumuranuko Oi Nejo Ibem Halsu Lehaure Jacob Mathwai Sathina Nungairamde Mingona Nonda Nonjaraktribani Singnaba yadaba angangni Mayum sanglakle Adubu hoi mai haidabi mahaki rumda changkre Roger lairik parami Jacob kiamta haidabida phamungna tumke Makhut yetna khummaga leibadu ubada Roger tapna Don Jacob pakhum pirakte Roger lairik khumjilaga manawgi manakta phammi Makhutuna furit kado haigatlaga kai kai da soki haina yengbi Roger na hidak daibige se hagulo Jacob kemta khumde Don ima babung na phuba jaibabu adu warawriba kaigino nahan gaisu adam phu jairi adadi naya higatayne Ima babung na phu jaibadi narabasu nai hairoi adubu yetnaba mida lale haibasidi thamoi machetana kaibaga chapmane aina sikhrabasu makhoi budi thawaisina lemna tharoi ngasi aina hinglingai da wasakli basini Roger kana Don Roger na Jacob ki makhut ani do pairaga kaino nang nangangni mayamse mama na kai hakige Akhoi ni gide ichani che kanamta leibasu nate baba su matomdane ima su matomda pokpa ngakdani na pokmina ba natrabasu akhoi ni gide kanamta leiti nangai khakdani matungda adum na haigano Roger di mapi su khara naujai mapi rajilai adubu Jacob di nongta kappa haibasi kaino khangde haibaduni Ai sikrabasu nanakdagi sunglap lapthoye thawai sisu adam nanakda leigani matam pumada ai lei kawgono hakjang mangkrabasu Roger kappaga Don yare ke dorge akhoi ni imana chapmana semlakpani namu watpa yaroye khubak namatang khubase makhol thoktabani Jacob na Roger bu konsinpi ai kemta chaloye da Susa chaloye promise Makhada na matay manawdo matasarami Sanita na ay angang sige manakta amdagarukige Razen masaton bupurabado amuk sunungay jaramde Hoy Dondo babung nangayak sawagi pubani Nusidabagi natte haiduna khara phajna thembirucho Razen mapira chelaga Ichadabu sikro haikiba aisibu matik chadraba mapani Moiba tokpiro Ichana kaisu moiba bu warawram loye Aikhoi tongi magun mama aina phajna khangni Sonita su mapidei thoklaga machagi kadala e Jacob ki phaiganda Roger na ngatharaga susut kappadu ubada aima chaina mana charaga kappana mana kappabo Roger mama lakpadagi mapidu taithoi machani makbu mathada konsile imagida Don noi babungse nongta kaptabani adubu ngasidi mapuni nusiraduna kaphawi aikhoi gide kanasu leite do ima ichadani Ai bhange iche inau ibung amata leibasu natte noi babung bhange matom ta poe miro lejadaba aikhoi sanga jawa migane mukna bhauna de mukna rubuda aikhoi wafam da tagani phibam da murti da taibang mi malabasu sadagi hena sathi raba mi yamna leibani khando pasungam loi imagi Don mi khana jaina bai base phate matung na tawranu Jacob na ima mi na purok dabasu aikhoi yengduna leirasi haibra layu
Maram laitana mina purakpa yaponte. Noi dahuruno. Fare. Ngasidagi ai mina puraklabasu khutnalaroige. Thang yalaklabasu yengduna lairage. Imagi ton kaidawbagi ichada mina thang yandorige. Lana lalunu hairibasini. Mama ngasi haiba numitsidagi ai mi khanaroige. Puna aroige. Imagi yaba yaudana ayam hana mingonda khutnalaroige. Adunidana ichasidi. Mina khatnaba horoklabasu jeraklabasu imada taglao. Ai thik tawge. College kadaba khitang ngairabani. Awatpa lairiksinga namanabadagi hangnaro. Hangle hairagadi leirunaba. Rogerna Oi mama. Pare pare ima chak thongrukhieko. Rogerna Mama hangamalaga jamalga thamlabani. Hoi hoi. Jacobna us hangamaba. Sonitana ichagi sauri thongro. Hoi. Pare pare ima kumugeko. Sonita kumkre. Numito Jacobna mapabungna chak sarasi haiba lai. Babung. Oh, Ton, kaidawre. Chak sarsi babung. Rajen masada yinglaga. Hoi hoi laglage. Jacob mapabungi manakta phamlaga. Babung, wajawna phanabasinki haikrabani. Adum hayengno thabak salo. Rajen sor sang honok laga. Ichana nonjaba pamdaba adumna babung sumi khapon bahingba pamde. Nonjaba su pamde. Namaso college ki lecture ni. Ichani ge kaisu waloida babung thabak se tok lage chalaroi. Babung. Rajena macha ku themjin bidai. Noi bajong na khangna daba mi laite. Magi mi ngakani. Nupa singduso jedagi loina thadokre. Ayoina mathak thongbagi khonti sahore. Tasingna mi macha aikhoiga achouba makhoiga panaba yaroi. Adubo aikhoi sumini. Macha oirabasu sura nomaga hingani makhoidadi nonjaroi. Mapa macha wari sanaringaida gate thilakpagi makhol tarami. Mapa macha puna thoroklaga gate to hangli. Rajena ibai Rosan praprak manungda janglai. Jacobna mama kaidorge. Rosanna ise minai koidi minai dongno hingma tabani. Isen suspense chale haiba pau tabagini laglibasi. Aikoina aranba kaibu tokige. SP Rajengi macha MLA Brojengi macha tombo phuramle. Adudasu natana SP na MLA da usi thawoidaba wahai kya hairambadagi auragliba police officer mayambu adum police chalaktanaba CM na SP bu suspend bikre haiduna haujik ta pauda haike. Akhoi kaidosige wahai da tabada jeko makhada phami. Rajen nokmi kaidoruni. Hera tumina laisinbade yamna mikithi malani. Maira baibi ima iben sindaso pause haiduse. Haina ringai duda gangsi khingladuna lekai ahal kaido Rajen hoida khara laknare. Nupi amana kaino Rajen tariba pausiba nate kayam thina phurageba atomudo. Jacob maya krak siklaga hatkani tumna na khoi boina hatkani. Mayam nilang baduda Jacob na haibado kanam tataramde. Sonita so Roger thorai. Paudu tabadagi Roger talak yenglaga Rosen hoida lai. Da gate hango. Security na gate to hangi. Roger kapaga bacho. Rosen mathakdagi kauribadu yenglai. Kaidawre Roger makhulo naraga bajo babung suspend chatkre. Bajona amukta phana basinbiyo. Aikhoi to na babung na lan ki biyar baso ngakpiyo baso.
Macha tongmudu thoraklaga Rogergi mathabakta kauraki. Roger longna haithai kapna da tumba nanaubu ngakpiyo. Tongmuna amuksu mathabakta khongpangna netlaga karigi ngakpiba noigumba tumitkang noina usitaba yabra tungda kari oirakani hana khanghaudabra nangbu jobta topper oidaine ha lairik haiba inaw sak phajaba yaimana oi tomba kaino tawrido adu hairaga yaimadu jenjilai tombana tamoyai kaino yaimana kangsi kingdana mayam irang hauringai sida noina tawrisi kaino ba baba sungaurbo sono surabo Brozena hai atomba to ibunga kari nangi mingdo jojo baso ko nangangarage yaimuna Roger da makuting to e Roger kireduna yaimada yengla e ai no gi tamoyai ni nakutok pirose Roger makututin to e yaimuna makutu paiga jingkhat pi mapiga dukan thokpi lause tamoyai thinbige Roger kemta khongde yaimuna khara thindok piraga Roger kapaga tamoyai pabungna kapado ayeng mangam loye kaishu kholunu se tamoyai baba ta hainarage chango potharu ko matungdadi nanga khoida lakunu ko nanau to noya tharo hoi tamoyai Yaimasu mayum jatkre Roger su mapitu tai thoklaga mayum da changlai sumangda lekai mikhai meeting tawrami Jacob na da kai chatluino bacho hoida Razena kaidabu chatlibano kanamta aigidamakta matha sabirano noida mu tasaluina tarakani Jacob na mathangdadi mayam bacho do bot pibigano mana kari sakhanaba sembigi yengo ahalamana yadrise mathang ma bot kanam ta piraroi nupi amana mo piraroi se aikhoi gyan tarase se lawdana aphaba mute puthokla asumna pung mapan adoi phauba wari watai sanarapa matungda mahi mayumda nakre Namito chaka mata chana tre ta amadi ton tung machang lai Roger ki phone du lai Roger phone du tap na thangali aduga loudspeaker thado I Roger na hello Alex tap na bye kaino tari ba pause ba Roger mo makhol thok na kapthor I Jacob na Roger bu konsin bi Jacob na bai tari ba pau tu kemda nate ngasai kaisu nataba ket anung thonokpuda adudagi horakpani yam tipak te na noi MLA du de maitai sumande Pakistan gi original resalo Jacob na nate Kerala gi Tiger gi origine Alex amadi Jacob punna nokminai amadi sut nupi dawna kapi ani duna hangnu noi Numitu sohokre asumna Rajen su thabak chatre lekal miyamnadi Brozen bu yamna saunarami saure haiduna su kaiso haibani ngamlamde Rajena lekal miyamda magidamakta kaisu khanbiranu nasana sada dasa tani haibadagi mahai tumin lainare numit ini humni hokre Sunday numit ni Alex na matao singmo chaksa si hakiba numit ni Prem hoi mayam lae Rajen su yumda dum lairabanina ita khailai ro Rocky na hoi mamo isen hoi laikhiba natra laibani mama ngasi se thai luna tinarakpa Alex na aikhoi loina mayumda chaksa sa hairapani Ihe ton dingarang dagi laihau doduna nungdang chakam da chadrabani ne chatpa ngamgadro hanglu somta
Amu henjin dau boy ragana dago ina chaluro. Hoi mamo. Marup singdu matak taka khalai. Rocky na Don kay daurge. Jacob na as hakjang se yam nungai ti bai. Lina adudi nang ditoene. Kay bo. Irik na Alex na ngasilaw hairami dudi. Us ay di ngam lawa mandre noy chaluro. Roser na ngarang dagi chaka sadri bane. Ado ay su pabung da haidriye. Rocky na adubudi ay na hairami. Don ngam draso nang ni chaluse Alex na nungai roiba. Pabung no bukay hairake. Prem na nang ni chalo hairake. Roser na Hoi, ado ayam ta iru charukiye. Noi chanaba thoraklaba natro. Rocky na aikhoi budi loire. Pare, ngahak ngairamo kuiroi. Lee Jacob ki manakta phamlaga laibaktuda makhuna pairaga yengi. Lee ngakna Jacob tenglai. Jacob na kanamta udringaida michi khalai. Lee bhap daraduna Us bye. Nasasi am saine hida ka chajabo mama na chambu phutki bane adu charaga guli chage bai hoi hoi Rocky na inthokpuda sani nangsu Prem na kayu pai lei Jacob na bai ado aikhoi da se matom da thadokunu ko Rocky na pocket hapaga pukhige sungtha ai thadoi Prem na aina aikhoi ma dasu baba dasu mathang brojen gi broad chen ba yaroi na haikibani Jacob na hairunuda noi baji ga brojen ga diam sana jabani jana gere sana roira mawalo de achaw sang wersu phattaba midi sanga tawning die Lina adu hairadi ba aikhoi paleng ga panthawgade ina khunba huran basinga sanga tawdoi saru lairaba pukchel seng basinga sanga tawna phayena mi phattaba amthai punde brojen kaina baba na sungya hegyade Irik na aikhoi baba ga bachaw khanari dusne brojen haktaktane baba na dum hai asigunda sida bot piraga kamai tawdoino na phatre khanglaba mi sibo haidana bot kamta thadakide khoide bachaw hoideba pura brojen gi minai ne Prem na mathang bochu karoi loire kaino duda dum Jacob na handa kitam si fawba full bio phanglaroi dawni jahi sudringai da baitrani thadok bigradabani Rocky hairap noklaga thage hairadi macha huijau singjusu thabi khoko soidabani da ngaiha wari watai sanaringai da Roger solution baloiraduna marup singduga chatminakre Marup singduga chatminakibado brojen gi mi khaina uhawre adubo marup sing yaukhibanina makhoi upai leiramde Jacob aseng banaba nattabanina hawgalaga kitchen na changlai Sanita na haima ita chak lamaba nga yaibaga champut ka phule thirage ka hinjang no Soibum thongmane yongsak singjo amaga lamuna loire thiroba hoi hoi champutse hana khara charose mama nga lorakige kaino soibum thonge haidaine adu dum charage haima nasale hautori dudi sija sinba pharune imagi to nangba as ai kaisu na deba thawoina na nasinabane aikhoi dagi mamangda e khaige maram laye noina khangoi Ithokpani he nang siri somdana Alex hoida yauraduna memana icha khailaidana chango abem suthora e da Prem chango Irik na Prem changuro ekoi de hayak tabani na swai de lehorage Prem na wathi diba manang dagi Alex na laura e Bye, ai ka da leramo test tawse loire Rocky na oi bye
ꯃꯦꯝꯕꯅ ꯆꯪꯉꯣ ꯆꯪꯉꯣ ꯃꯔꯨꯞꯁꯤꯡꯗꯨ ꯑꯦꯂꯦꯛꯁꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯦꯂꯦꯛꯁ ꯄꯨꯈꯝ ꯑꯃꯗ ꯁꯥ ꯊꯣꯡꯕꯗꯨ ꯈꯔ ꯄꯨꯔꯒ ꯆꯪꯂꯛꯏ ꯖꯦꯀꯣꯕꯇꯤ ꯔꯣꯀꯤꯅ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯍꯧꯔꯦꯗ ꯑꯦꯂꯦꯛꯁ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯁꯥ ꯉꯝꯗꯕ ꯑꯣꯏꯔꯝꯃꯣꯏꯗ ꯀꯗꯔ ꯈꯥꯟꯗꯨꯕꯣ ꯔꯣꯖꯔꯅ ꯉꯔꯥꯡꯗꯒꯤ ꯆꯥꯛꯀ ꯆꯥꯗꯦ ꯚꯥꯏ ꯂꯩꯍꯧ ꯇꯧꯗꯅ ꯑꯦꯂꯦꯛꯁꯅ ꯅꯪꯅ ꯍꯥꯏꯔꯕꯨꯗꯤ ꯆꯨꯝꯂꯝꯂꯅꯤꯗ ꯂꯤꯅ ꯆꯨꯝꯕꯅꯦ ꯀꯅꯥꯝꯇꯅ ꯈꯪꯗ꯭ꯔꯕꯁꯨ ꯂꯤꯗꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝ ꯆꯥ ꯊꯛꯇꯅ ꯂꯥꯡꯉꯦ ꯍꯥꯏꯔꯒ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯏ ꯂꯝꯕꯤꯗ ꯇꯣꯝꯕ ꯍꯣꯏꯒꯤ ꯃꯔꯨꯞ 10ꯃꯨꯛꯇꯨ ꯊꯦꯡꯅꯩ ꯇꯣꯝꯕꯅ ꯇꯧꯁꯤꯟꯅꯔꯛꯏ ꯍꯨꯏꯅꯥꯎ ꯃꯆꯥꯁꯥ ꯀꯥꯏꯗ ꯀꯣꯏꯔꯨꯏꯅꯣ ꯂꯤꯅ ꯃꯣꯂꯤ ꯃꯣꯂꯤ ꯁꯟ ꯍꯨꯔꯥꯟꯕ ꯏꯌꯥꯝꯕꯁꯤꯡ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯈꯣꯡꯕ ꯁꯨꯝ ꯆꯠꯆꯔꯨꯕꯅꯤ ꯍꯦꯔꯣ ꯑꯃꯗꯤ ꯎꯗꯦꯅ ꯏꯔꯤꯛꯅ ꯁꯠ ꯂꯥꯎꯅ ꯈꯨꯝꯂꯛꯏ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯗ ꯃꯇꯨꯒ ꯀꯣꯏꯕ ꯆꯠꯈꯤꯌꯦ ꯇꯣꯝꯕꯗꯤ ꯁꯤꯡꯂꯕꯅꯤ ꯍꯥꯏꯗꯨꯅ ꯁꯠ ꯂꯥꯎꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯁꯦ ꯍꯥꯏꯅꯔꯝꯃꯤꯅꯤ ꯅꯠꯇ꯭ꯔꯣꯅꯦ ꯚꯥꯏ ꯅꯨꯄꯥ ꯑꯃꯅ ꯑꯧ ꯚꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯀꯛꯆꯤꯡꯗ ꯀꯣꯏꯊꯔꯨꯈꯤ ꯉꯥꯏꯍꯥꯛꯇ ꯔꯣꯀꯤꯅ ꯍꯧꯖꯤꯛꯄꯣ ꯄꯨꯡ 4 ꯇꯥꯗ ꯉꯥꯏꯔꯤ ꯀꯩꯅꯣ ꯂꯤꯅ ꯑꯃꯨꯛ ꯉꯜꯂꯤꯗ ꯇꯥꯇꯣꯝꯕ ꯀꯣꯏꯔꯨꯔꯣ ꯏꯄꯪ ꯄꯪꯈꯩ ꯇꯟꯖꯥ ꯐꯪꯂꯕꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯍꯣꯏꯗꯣ ꯀꯛꯆꯤꯡꯗ ꯆꯠꯈ꯭ꯔꯦ